ngasi Manipur miam da United Maitai Pangal Committee UMPC gi media in charge ai gi maikai dagi ofam gharakang thamjari madudi sali bachai asigi tang taraga mangagi numitang pung taret makhai mukta bagi adwai da yamna nungai taba thodo ama khaktang miamna hena su khangnare kokta dagi mui ahum lilong da lagamaga hankheba matamda tidim road thinungai oil pump gi manakta masak khangdaba khulai paiba mioi kharana pharaba matungda yamna tamthina minungsigi wangmada sanga fawt sanga na chataba lichat sajat kha manaba mongda mioi ahum adubu tamthina phupiraba matungda hundok lamba haibasi masigi matangda kanagumba karigumba sangsan amana natra kanagumba group amana tawribuno haibasi phongdorpa leitri kanana karigidamakta makhoibu pharaga paisa lupa lakh 13 masu lahuribano makhoina thaukiba kya white in color masu lahuribano loina na makhoiba su thina tamthina phubire base kari maralgi damakta no haibase ngasi praja miyam da thu matamda sengdokpiro loina na asigum laba saram chatpa sagili chatpa tawhaidaba natragana makhoida aidi kanglup naiba wakhalon manba mongda tawraiba mong ase UMPC United Maitai Pangal Committee na hanong condemn tawi loina na asigum ba thodok ase kari gi damakta tawri ma be athu matamda sengdokpiro aduga akhoi kari maran gi no haibase open discussion tawminase aduga ngasi gi pali ba lainga kasina so asigum laba yamna tamthiraba thoiba ngasi gi Manipur da megi tang ahum dagi ngasi fawba tangdu leita dadana yamna wana ha kana leinaraba chairak asida tampak ki lamsingda mipha mipun tawraga paisa taliba aduga paisa sel gi demand tawriba se khudak te lepiyo haina UMPC gi maikai dagi so appeal tawjari aduga mari leinaraba authority na thokriba nhalgi kokta dagi me ahum tamthina phuraga thadoklammiba masigi matang da so athubu matamda mari leinaba sing phagalaga dandi PBO amsung justice phanganbiyo haina United Maitai Pangal Committee gi maikai dagi appeal asimatang tawjari